Zelengrong Baudi Assam Manipur Mizoram gi Hanagi President Oramba Atuan Abonmai gi Misiga Mari Lenana Semkiba JC ga Manipur Lenga ka Yanaba Purakpa Ngamdabadagi National Highway number 2 Imphal Dimapur Lambi amasung National Highway 37 Imphal Ziribam Lambi ngarang nongyai dagi pung nipan thingsinkre JC na Tamengrong District ki SP amasung DC suspend tawgadabani transfer tawbana yaroi haikre JC asigi demand legagna PB dragadi makha tarakpa oina pung kunmari statewide general strike kauragani hari. National Socialist Council of Nagalim NSCN-IM gi Naga Lanmi Singna Nipu Nithoi Suba Naga National Agony Day ngarang lalhulup asigi Hebron Camp dalaiba General Headquarters da palan tawkre hari. Loop asigi Ministry of Information and Publicity na thadorakpa cherol amagi matung inna numit asida Naga gi movement da lekidraba Lanmi Singi mafamda ikai khumnaba utkre aduga lekidraba kader singi imung manung singbu okhi hari. Assam ki Trinamool Congress ki Luching B Susmita Dev West Bengal gi Rajya Sabha seat ki damakta mayoknaba amata yaudana nominate tawkre aduga Assam gi hanagi Chief Minister Oramba aduga hausikna Union Minister Oiriba Sarbananda Sonowal busu Assam gi Rajya Sabha seat ki mihut oina mayoknaba amata yaudana nominate tawkre. India gi apunba COVID-19 active case ki masing lakh ani lising maripudrani thoi chaniga sumnagi taruk ta leiri. Haukiba pungkun marida COVID-19 ga anoba active case lising tara nipan chatret ka maripudra manga report tawaki. Miyoi lising kuntaruk ka kuntrana COVID-19 degi fagat kre aduga chamaga humpudra mapanna lekidre. Masi tharga leba sida COVID-19 na maram oraga lekidabagi apunba masing lakh mari lising niputare chahumga humpudra humdoi sukre. India gi miyoi punba koti mariputare lakh taret ki mathakta COVID-19 gi vaccine kapthokre. Ngarang ningthauka banumita Manipur gi miyoi punba lising tara chamnga ga kuntrana COVID-19 gi vaccine kapthokre masigi manungda miyoi lising mapan chamnga ga kunithoi ne vaccine gi ani suba dose kapthoki bani aduga miyoi yangkai marina Sputnik vaccine kapthoki. Ngarang gi numidang waram pung taruk faubada Manipur gi miyoi punba lakh tara taruk lising maripumathoi chatret ka kunipanna COVID-19 gi vaccine kapthokre masigi manungda miyoi lakh mari lising humpumathoi ga yangkai mangana vaccine gi ani suba dose kapthokre. India gi Akash Missile gi anoba version Akash Prime Odisha gi Chandipur da leiba Integrated Test Range ITR dagi mai pakna changeng tokre. Version anoba missile asina yeknabagi aircraft manhanduna atiada pahenkiba aircraft sing mai pakna kapthaba ngamkre haina Defense Research Development Organization DRDO gi maikai dagi phungdorakli. Lieutenant General Gurbir Pal Singh na lebag asigi National Cadet Corps NCC gi kuntra mari suba Director General gi thau pukre. Greek Island Crete Richter scale da 5.8 oiba magnitude ki UR habada pau asi fangba fawda yamdrabada miyoi ama lekidre aduga miyoi mapan amana aswapan nangkre hari. Handak chegi humbudra taruk suba United Nations ki General Assembly gi oiba high level debate ta Afghanistan amasung Myanmar lebak ani asidagi representative amata yaukidre. Laenda French gastronomy promote tawba lakiba France ki President Emmanuel Macron da khongjingloi amana yerumna thomkre adubu yerum adu kai khidre hari yerumna thomlaba matung revolution bu sogatpa kholau lauram laga khongjingloi adu yamna chillaba miyam marakta masak khanghokdana mangki hari.